ngasi phong ki ba tongan tongan ba manipuri si phong sing ama sum thok ki ba thado wa thok sing digi maru eba I paw sing khonga charaga manipur top channel gi maike digi myam da share tawzge yamna mak laibak thiba paw mani myam ngasai gi paw sing du myam hapsa khrabani tawta bu amu khana myam da mamuta na pizage ngarang numidang na viral oina khiba manipur pumba da myam na su ubiram lagani dugum loba video do yamna mak laibak thiba sum nungai taba paw mani myam nupi ama laikhidre ngasi numidang pum mapan makai ram taba matam da kaisampat Zeller Lairak nupi ama numidangi sak tok laga walking tholak pada khanghau dana yumgi konthong mayada lek tharak padigi laikat naba rims ta pukhat pagi lambi da laikhidre haidi ama sum nupi adugi maming khombong mayum ningol baigapati sai humphuga manga kawi ma kaisampat Zeller Lairak leiba asan bayum ama da leibani miyamna di ma COVID-19 positive oibadagi sibu iramgani haina singnakhi ma khudakta test tawbada COVID-19 negative oi ma asi heart attack tawbada laikhidaba oigani haina thajanari aduga mayam video footage adu yengba loraba matungda aduki matik nuaitana nupi aduna laimai di hiptuna lairinga hinglingai gi matamda asumna phongdok pirami ai yamna ware aduga nupi duna su yamna kapki masum haki sor honbasu wana ukhi yamna thoningdaba masum yamna mu nuai khidaba paw mani myam makha sat tharak poina to pamaruiba paw khra namu umang lai gi laifam lenda mongpham oisinba lautho Imphal East district ki manung sana laiba androgi sapu pokpi gi senglaba umang lai gi laifam lenda mongpham oisiliba si athuba matamda lautho mai haurol gi androgi khunda sai khudingi ingen gi ahan ba nomaiji numita mahai marongda til tadana ba madi sadana ba haiduna ira thongni thoram tawduna laklibani mafam sida asiba phumba haibisi Maitai Purup Amadi Andro Miambu Ushitabani Haina All Andro Maira Paibi Association Fungdurakli All Andro Maira Paibi Association Gi Secretary Singakam Uma Sorina Hai Lainga Kamari Lainabasina Sandang Sen Marin Kungi Loktong Sangda Lairaga Sikiba Miyu Ama Androgi Singlabu Umanglai Sapu Pokpida Pumlibasi Atuba Matamda Lokto Androgi Miamna Mars Kungama Pana Wari Sanana Bohonabada Sandang Sen Marin Kunna Androgi Miamda Onsinduna Nongmena Kapki Amadi Taudok to the Miyu Hum Soki Sandang Sen Marin Kungi Kai Henba Kayado Ngasi Pawda Andro Miamna Kangduna Lakli All Andro Maira Paibi Association Gi Mi Pamaduna Makatana Fungdoki Bada Andro Miamdi Sandang Sen Kungi Miamna Kariguma Makalgi Asu Open Nangadaba Tabak Toki Balaite Matang asida aran mapaw sandoktuna lan gi mari sukhat kanu haina akan mawafam thamlakli haina supaw sin makhatana palli makhasa tharak poina to patin mapaw khraga mayam da haijage Israel da dharmaga mari lainaba bonfire festival amada netsinabadagi miyoi nifu sire sama sokle ngasi Israel da dharmaga mari lainana pangthokpa bonfire festival amada netsinakibagi thaudokta miyoi nifu sire aduga miyoi sama rom henman asu apan nangle haina official source amana fongdorakli Amasum Israel gi Prime Minister Benjamin Netanyahu Yahundi thaudo adu yamna nuaiti awabagi masak oiba thaudo amani haina su phongdokre haina pawlikhun amana phongdorakli atopa paw amana mo shooter dadi maming salaba Sandro Tomar COVID-19 laisana nabadagi laikhidre maming salaba shooter dadi grandmother haina miyamna hena khangnaba Sandro Tomar COVID-19 laisat nabadagi laikhidre mak masagi sayu humpuga mapan sukre sayol sigi ngalingagi Uttar Pradesh ki Meerut laiba hospital amada mahak layengki haina pawmun makhatari amasung nupana panba khunaibu mahakna singnakiba amasum sport ama oina shooting bu pamjana laukiba thauna aduna lakadaba tungi mirol sing ithil piragani Maki imung manungda awaba phungdoksari haina Union Ministry Hardip Singha Puri ne sutubit tokhi haina phungdorakli makhasa tharakpoina to paw mana Chinese President Xi Jinping na Narendra Modi da COVID thengna bada mateng pangna ba khut lan thorakre India da hujik oireba COVID-19 pandemic ki khudong thiningai phibam asida Chinese President Xi Jinping na ngasi irai numita awaba Paujel ama Prime Minister Narendra Modi tharakre amasum laiba asida COVID-19 naba masing hengalang basi thengna na ba sagotna ba masum tengbang na ba khutlan thorakre hainasu pawamana makhatari amasum makhasa tharakpoina lushilakpoina Myanmar geba update myam da pizage yammak laibak thibni myam hujuji Myanmar da thokleba thawdo thoksingsi angakpana thalabani Myanmar da military na ot naiba sathari Korean da air strike sathari bank staff sani lathokre
member leba ama oina Myanmar si yariba Association of Southeast Asian Nation ASEAN gi haukiba thang numit Indonesia gi konung Jakarta da phamkiba lusingba singi mi phamda Myanmar gi matangna yanakiba wafam manga ado karimata thawoidana leba asigi military lenga na hojiksu makhatana ot naiba sathari February gi amada khu tawduna lengak paisin kiba military gi mayokta civil disobedience movement da saru yakiba gi damak Bank staff sani hena thabak tagi lakthokre amasu Myanmar gi current state Myanmar military gi air attacking satakre Indonesia da pangthokiba Asian lusingbasing gi mifam da Myanmar wathoki matang maru oina khanaki amasu wafamanga gi yana role amasu purakhi misam singi mayokta military na hingsa sijinariba adudagi toknaba yanaki badu military junta aduna karimata thawoidana hojiksu miyot minai naibigi thabak sathari Hauzik Pawba Tha Ahum Phadringai Manungda Myanmar military lenga na misam satret ke yankhai hena hatkre adubo haukibab leba popo numita military regime aduna leba asida tangdu laitabe hek halakpaga Asian na yanakiba wafam sing adu thabak oina pangthokna ba khotna gani haina phongdokhi aduga makhoina tamthiba forces in aduna tangdu laitaba hanjinnana ba hatnaribani haiduna Jakarta summit adugi matung numit kharani da yamdrabda miyoi taret hatkre Military lenga ki mayokta sathariba civil disobedience movement CDM adu karigumba yawba tarabadi Dr. Singi patient sing amasu medical licensing kakhatkani hainasu junta aduna kihankhre movement yawba Dr. Sing adubu layengba yahanba private hospital sing amasum charity clinic sing su makhogi licensing adu kakhatnaba junta aduna lakthokre Amaramda February amagi military coup aduna lainga ki sakti paisin kiba military junta adubu thugai na pandam thamliba CDM gi matung ina lebak sin bathungba general strike saru yarakiba bank employees singi manungdagi staff sani hena military authorities na thabak tagi lakthokre staff sani rom gi manungda Yangon head office tagi yankhai ga manga masum atai branch singdagi staff samaga kunga marini Myanmar now the Waris Hanakiba bank staff members sing aduna February gi matungdagi CDM gi general strike adu da makhoi saru yaraki haki Myanmar official bank MOB gi branch yankhai hena leba asida layamasu masigi apun ba staff lising muga songa room lay employees sing asigi sada mar furomna civil disobedience movement ahan ba saru yaki adubu mars ki makhoi gi tolopi bidri amasum maraksida khwaidigi nauba thaudokta current state leba Internally displaced people's IPD camp amagi manakta Myanmar military na nungthaktagi attacking sa tharakli amasum madudagi masa hingnana ba sayol asida miyoi lising ani hena Thailand na sangsinkre hainasu maphamdugi activity sing na haidi internally displaced people haibadi hingsa gi thaudok sing asigi maramdagi leba manungi oina mayum thadoktuna lanjena kiba miyoi lising maga satre rom ngarang sagol sen ga ayukta Thailand lomda sangsinkre Military junta na mafam aduda nongthaktagi attack kaya marum sa tharakibagi matung yum sakaisa numita miyoi sahumrom border lanthokuna CN kiba adugi matungda akon bagi miyoi adusu CN kibani ai hetu hata IDP camp adugi manakta ngarang numiyung matung numidang wairamda amasum ngasi irai numiki nongandringai gi pung ama makhaida ama yauna Myanmar military na nongthaktagi attack ahum sa tharaki haina Karen Peace Support Network KPS in Haiki. Mafam adudagi irap laptana leba Karen Women Organization gi General Secretary amasum KPS and member ama OIDB nauksona bombing sing adugi makhol tai haikena su pau sina makhatana su phongdorakli amasum lushilak poina to pau mu myam nam hapsaramge Myanmar go ba to pase phong sing karamba phong ne habdu myam taminigi si tentang na hapsarake Myanmar nationalist kaya Thailand na sangja pham launa honari Myanmar amasum Thailand ga taina bangam khaida Myanmar ethnic group Korean gi khulai paiba miyoi singa Myanmar army ga haukiba sayol amarom sida yamna toina khuthoknaki maduna maram oiraga Myanmar nationalist kya Thailand sangja pham launa ba hotnari haina report singna phongdorakli aduga mem hausikoi di paw simatang sa lusinjrage aduga nabu I paw leragari marak thana adum mem da update pijarake aduga pathok sa gibra so kiba lan kiba kya yar su mem na ngak beginning and thank you